ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯈꯨꯁꯤ ꯍꯧꯒꯠꯂꯛꯄꯗ ꯃꯈꯅꯥꯎ ꯈꯔ ꯅꯥꯕ ꯃꯅꯥꯇꯣꯟ ꯈꯔ ꯐꯨꯜꯂꯞ ꯂꯩꯔꯝꯂꯕꯅꯤ ꯀꯔꯤꯒꯤꯁꯨ ꯂꯩꯔꯣꯏ ꯑꯍꯤꯡ ꯑꯃ ꯍꯥꯏꯕꯃꯛ ꯌꯥꯔꯦ ꯑꯍꯤꯡ ꯑꯃ ꯅꯣꯡꯂꯛꯇꯨꯗ ꯂꯩꯔꯨꯔꯕꯅꯤ ꯈꯨꯁꯤ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯨꯔꯛꯂꯝꯃꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯃꯦꯝ ꯌꯣꯔ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯦꯡꯛ ꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯐ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯍꯥꯞꯂꯛꯏꯕ ꯇ꯭ꯔꯦ ꯑꯗꯨ ꯂꯧꯏ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯛꯇꯃꯛ ꯅꯠꯇꯅ ꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯨ ꯌꯥꯎꯔꯝꯃꯤ ꯊꯣꯏꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈꯨꯁꯤ ꯑꯗꯨꯃꯛ ꯈꯪꯂꯦ ꯀꯅꯥꯒꯤ ꯊꯧꯋꯤꯟꯁꯤꯅꯣ ꯍꯥꯏꯕ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯛꯏ ꯆꯤꯝꯕꯥꯜꯗ ꯁ꯭ꯇꯥꯐ ꯑꯗꯨꯁꯨ ꯑꯗꯨ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯈꯨꯁꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯇꯧꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯃꯐꯤ ꯁꯦꯠꯄ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯍꯥꯡꯗꯨꯅ ꯉꯁꯤꯒꯤ ꯁꯦꯃꯤꯅꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯑꯁꯨꯝ ꯌꯦꯡꯂꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯈꯨꯁꯤ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯏ ꯉꯔꯥꯡ ꯑꯕꯤꯖꯤꯠꯅ ꯊꯥꯔꯛꯂꯝꯕ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯈꯨꯁꯤ ꯃꯥꯅ ꯉꯔꯥꯡ ꯊꯥꯡꯗꯣꯛꯇꯨꯅ ꯈꯟꯈꯤꯕ ꯁꯥꯔꯤꯗꯨ ꯁꯦꯠꯆꯤꯜꯂꯤ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯈꯨꯁꯦꯝꯒꯤ ꯑꯣꯏꯕ ꯂꯩꯇꯦꯡ ꯈꯔ ꯍꯥꯞꯂꯤ ꯊꯣꯏꯅ ꯍꯥꯞꯂꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯈꯔꯗꯤ ꯍꯥꯞꯂꯤ ꯁꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯐꯅ ꯀꯨꯏꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯤ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯄꯅ ꯐꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯛꯅ ꯇꯥꯍꯟꯕꯅ ꯐꯔꯤꯕ꯭ꯔꯥ ꯈꯟꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯈꯨꯁꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯕꯤꯖꯤꯠꯇ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯈꯨꯁꯤꯅ ꯄꯥꯛꯅ ꯇꯥꯕ ꯊꯨꯞꯄ ꯀꯔꯝꯕ ꯑꯁꯣꯝꯗꯁꯨ ꯃꯥꯂꯌꯥꯅ ꯑꯕꯤꯖꯤꯠꯀꯤ ꯃꯃꯥ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯁꯤꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯗꯅ ꯋꯥꯁꯔꯨꯝꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯂꯛꯏ ꯇꯥꯃꯣ ꯇꯥꯕ꯭ꯔꯣ ꯂꯣꯏꯗꯣꯔꯦ ꯀꯩꯗꯧꯔꯦ ꯈꯨꯁꯤ ꯍꯥꯏꯌꯦ ꯄꯥꯛꯅ ꯇꯥꯕ ꯊꯨꯞꯄꯅ ꯍꯪꯉꯛꯑꯦ ꯑꯕꯤꯖꯤꯠ ꯃꯅꯨꯡꯗ ꯏꯔꯨꯖꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯥꯛꯅ ꯍꯟꯈꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯒꯤ ꯑꯗꯨꯝ ꯍꯜꯂꯨꯀꯣ ꯃꯥꯂꯌꯥ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ ꯈꯨꯁꯤꯁꯨ ꯃꯦꯁꯦꯖꯇꯣ ꯍꯦꯛ ꯐꯪꯕꯒ ꯃꯁꯥꯗꯣ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯅꯦ ꯍꯦꯛ ꯇꯥꯔꯦ ꯁꯥꯔꯤ ꯑꯗꯨꯁꯨ ꯄꯥꯛꯅ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯁꯝ ꯑꯗꯨꯁꯨ ꯀꯣꯝꯂꯤ ꯁꯝꯕꯨꯜ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯩꯗꯨꯅ ꯃꯁꯥꯒꯤ ꯐꯣꯇꯣ ꯑꯃꯅꯤꯗꯤ ꯅꯝꯂꯤ ꯅꯝꯕ ꯂꯣꯏꯕꯒ ꯑꯕꯤꯖꯤꯠꯇ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯔꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯊꯣꯛꯂꯛꯇꯨꯅ ꯍꯣꯇꯦꯜꯗꯨꯒꯤ ꯀꯦꯐ ꯑꯃ ꯋꯥꯏꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯨꯝꯕꯥꯏ ꯇꯝꯅ ꯂꯥꯛꯂꯤ ꯑꯕꯤꯖꯤꯠꯁꯨ ꯁꯣꯝꯗ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤ ꯑꯕꯤꯖꯤꯠꯅ ꯃꯥꯂꯌꯥ ꯑꯩꯅ ꯃꯄꯥꯟꯗ ꯐꯧꯔꯝꯕ ꯁ꯭ꯋꯥꯜꯗꯣ ꯀꯪꯉꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯀꯥꯏꯗꯩ ꯁ꯭ꯋꯥꯜꯅꯣ ꯁꯤꯕꯣ ꯑꯕꯤꯖꯤꯠ ꯅꯣꯛꯂꯒ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯄꯥꯟꯗ ꯂꯩꯕꯗꯨꯗ ꯌꯥꯝ ꯏꯪꯉꯦꯅ ꯂꯩꯈꯤꯕꯅꯤ ꯏꯪꯂꯗꯤ ꯀꯣꯛ ꯆꯪꯂꯛꯀꯦꯗꯦ ꯗꯟꯗꯤ ꯇꯧꯅ ꯂꯩꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩꯁꯨ ꯇꯥꯃꯣ ꯍꯟꯖꯤꯜꯂꯛꯄꯗꯤ ꯉꯥꯏꯔꯝꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯤ ꯐꯤꯁꯦ ꯀꯪꯕꯨꯗꯤ ꯀꯪꯉꯦ ꯃꯇꯣꯟ ꯋꯥꯏꯁꯦ ꯈꯔ ꯆꯣꯜꯂꯞ ꯂꯩꯔꯤ ꯍꯧꯖꯤꯛ ꯏꯟꯒꯦ ꯍꯥꯏꯔꯣ ꯇꯥꯃꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ ꯑꯗꯨꯅ ꯏꯟꯒꯦ ꯇꯧꯕꯅꯤ ꯃꯥꯂꯌꯥ ꯉꯛꯅ ꯐꯣꯔꯃꯦꯜ ꯁꯥꯔꯠꯀ ꯄꯦꯟꯒꯁꯦ ꯁꯦꯠꯂꯒ ꯁꯤ ꯏꯟꯗꯣꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯔꯅꯤꯌꯦ ꯅꯠꯇꯦꯗ ꯑꯩ ꯐꯣꯔꯃꯦꯜ ꯁꯦꯠꯂꯔꯣꯏ ꯀꯩ ꯁꯦꯠꯇꯣꯏꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯨꯏꯠꯀꯦꯁꯇꯅꯦ ꯋꯥꯏꯠ ꯃꯆꯨꯒꯤ ꯄꯥꯏꯖꯃꯥꯗꯣ ꯌꯥꯎꯔꯝꯅꯤ ꯑꯗꯨ ꯁꯦꯠꯂꯒꯦ ꯑꯗꯨꯒ ꯁꯣꯜꯁꯦ ꯏꯜꯂꯒꯦ ꯑꯕꯤꯖꯤꯠꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯂꯌꯥꯅ ꯇꯧꯔꯤ ꯑꯕꯤꯖꯤꯠ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯤ ꯃꯥꯂꯌꯥꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯃꯥꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨꯒꯤꯗꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯣ ꯀꯔꯝꯕ ꯁꯦꯠꯂꯨꯒꯦ ꯑꯕꯤꯖꯤꯠ ꯃꯃꯥꯏꯗꯤ ꯈꯖꯤꯛ ꯍꯥꯏꯒꯠꯂꯛꯏ ꯑꯗꯨꯕꯨ ꯂꯨꯊꯅꯗꯤ ꯌꯦꯡꯂꯨꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣꯏ ꯊꯪꯕ ꯃꯥꯂꯌꯥ ꯍꯔꯥꯎꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕꯗ ꯄꯥꯏꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯤ ꯃꯥꯂꯌꯥ ꯈꯔ ꯊꯨꯖꯤꯜꯂꯛꯑꯣꯍꯦ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯟꯅ ꯈꯔ ꯉꯟꯅ ꯌꯧꯕꯅ ꯐꯩ ꯂꯣꯏꯔꯦ ꯁꯝꯁꯦ ꯑꯃꯨꯛꯇ ꯄꯨꯟꯁꯤꯜꯂꯛꯈꯤꯒꯦ ꯑꯕꯤꯖꯤꯠ ꯈꯨꯝꯂꯝꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯊꯣꯛꯈꯤ ꯈꯨꯁꯤꯒꯤ ꯆꯥꯠ ꯑꯗꯨꯗ ꯍꯟꯖꯤꯟ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯐꯣꯇꯣ ꯊꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯑꯕꯤꯖꯤꯠ ꯈꯨꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯨꯏ ꯐꯖꯅꯕꯁꯨ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯎꯠꯄ ꯐꯥꯎꯕ ꯎꯠꯂꯛꯇꯕ ꯈꯨꯁꯤ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯣꯏꯅꯕ ꯁꯥꯎꯅꯤꯡꯕ ꯃꯥꯅ ꯊꯥꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯁꯤ ꯄꯟꯊꯗ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯍꯜꯂꯛꯂꯤ ꯑꯩꯗꯤ ꯑꯩꯒꯤ ꯃꯌꯥꯏ ꯍꯟꯊꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ
Abhijit message adugi warol sangna artha haludre iten tensina adumak hairei ai gari hayo haibano nafam dangai ngamdaba hairasira ai kai dawrasige nangbu yengingbagi haina bilai khrabasi khusi su adumak hek hairakpaga mana ngasai kapkiba photo sing adu sathaji lagi Abhijit madu hek sintawbaga message halakhidre Malaya loiduna thulakpaga mapasa naraduna adumak thulakli Malaya amadi Abhijit anipuna University of Mumbai tamna lagli University of Mumbai Bombay University haina su khangnaba university ase India gi oinadi khwaidagi prestigious oibata natana khwaidagi liraba college amani college asi insok listing amaga chamapan yankhai tareta haudokhibani college asina mahairoi kayabo awangba thaki mahi tambiduna malemda leiriba mahairoi singa changdamnabada noktanaba mawongda university asigi oza khaina kanna seksina hotnari ngasigi seminar asisu university asida leiriba department khudingma kisili asumna sinba asina angang singda knowledge kaya hengat hali khusi amadi Abhijit sab manaba maphamdani haiba masa masana di khangjaba natti asumna makhoi anido masa masagi department ta sangduna masa masagi thabak sing tongnari lunch timing adusu pungpham manadrabanina thengnarudre adugi matung khusina khara khajik hana loibana tholaktuna university adugi mamangda leptuna le pung mari makhai tarakpa doaida Abhijit ka Malaya gado punna thorakli khusi makhoi ani ubada khara khajikti mamaido onthokton le Malaya de tasengna khangluba sunati adubu Abhijit adi seliba phizol aduda adumak khangba ngamle kanano haibadu mikup aduda changsinduna gauruba suyada muna yenglamduna chatkre haiba hek khangbaga khusi mamaido onsilaktuna sor amuktang sangna hondokche aduga khudang gari aduda yengli Abhijit ngasai hotel adudagi gari ama puduna lakpana maram oiraga thoina ngainada gari adu thodokduna thorakli makhoina gari thodorokpa phauba khusi di lepli gari manungdani aima khusi na trohadagi se Abhijit khangdaba saduna kadar Malaya mangak illaga geta lepise gari laktraba kainu khangdi aikhoiga punna satkrasi hayudana magi lephamdu phauba thilamasu yai Abhijit Malaya ge wahaiduda khudakta Malaya bu thagat wahi kaya phongdok ningbani adubu yakhije Abhijit nokfet tawna yabu yarakadrene hairagadi yengudna Malaya na adumna hairakpadudadi Abhijit gari adudagi kumtharaktuna khusi tamna lakli aiga puna sakrasi ainate aikhoi hojikpu aikhoi haina adum naina dawribro naina bagi wana teda sunamakdagi haisabani law cholase ai gari lakani laktiduna maihak leedi longsu muchuraklani ningsingbani thodang oi jahoraki fari ningai aduk jahorabadi aina themlabasu yagadabani ngai nate mahausana ningai aduk kanbani hauji phawba khangde karamba itawna nangi ningai themba ngarangi thawna kadai mado aina mafamsida sijinabada Malayana karisu haigedaba nate nokfet tawna yengba ngamba Malaya gi thamoina adumokpu nangna itung inbadi aina aigi thawna sijinaba pamde nasagi ayabana inarakpa pam Malaya gum pukjel saw haibadi aidi ngamoi aina pamjaba posakti aitagi oisage masimak Malayana su pamlambe Malaya gi pukjel ailumna khangdri adubu aina dawrakpada khudingmak thajagani thajababu phattaba maikaida humduna pukhibana hojiki marida kaiba lakani aduna kedoraba aduna Malaya bu puraga satikro ai isagi gari ngai jahoraki hana so haikre hojik so haire nangbo aina puduna gari asida tonghanbadi irailai adubu nasana yana itung ilhani ngaikini wakhal Abhijit asi hairamduna jakre aduga gari adida kaduna ngaihakti yengi hornsu anirak ahumlakti khonglakle khusi Abhijit ki mataw aduda mathanta momo nokche adubu ma lakpadi lakte Malaya gari manungdagi kumlaktuna khusi gi manakta lai khusina Malaya
ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯌꯥꯔꯅꯤꯗ ꯀꯩꯒꯤ ꯌꯥꯕꯅꯣ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦꯕ ꯁꯨꯃꯥꯏꯅ ꯅꯊꯟꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤꯗ ꯀꯩꯒꯤ ꯌꯦꯠꯄꯅꯣ ꯁꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯅꯔꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯇꯦꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯌꯥꯔꯅꯤꯗ ꯅꯪꯒꯤ ꯑꯅꯝ ꯀꯟꯕ ꯅꯇꯧꯗ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯎꯕ ꯍꯥꯏꯔꯒꯗꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯇꯅꯤ ꯈꯨꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯂꯌꯥꯅꯒ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯥ ꯏꯛ ꯑꯥꯛ ꯇꯧꯗꯨꯅ ꯃꯥꯂꯌꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤ ꯈꯨꯁꯤ ꯑꯕꯤꯖꯤꯠꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯍꯥꯡꯅ ꯂꯩꯔꯤꯕ ꯁꯤꯠ ꯑꯗꯨꯗ ꯀꯥꯒꯦ ꯍꯥꯏꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯥꯂꯌꯥꯅ ꯈꯨꯁꯤ ꯁꯤꯗꯤ ꯑꯩꯒꯤ ꯐꯝꯐꯝꯅꯤ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯀꯥꯒꯦ ꯇꯧꯔꯤꯉꯩ ꯑꯕꯤꯖꯤꯠ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯛꯏ ꯊꯣꯡꯗꯣ ꯍꯥꯡꯅ ꯍꯥꯡꯅ ꯇꯨꯃꯤꯟꯅꯁꯨ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ ꯅꯥꯀꯟꯗꯕꯨ ꯊꯝꯂꯕꯁꯨ ꯆꯥꯂꯨꯛꯇꯕꯨ ꯐꯨꯝꯂꯕꯁꯨ ꯉꯥꯔꯧꯒꯤ ꯃꯍꯥꯎꯗꯤ ꯑꯗꯨꯃꯛ ꯑꯗꯨꯝ ꯂꯩꯕꯅꯤꯗ ꯈꯨꯁꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯕꯤꯖꯤꯠꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯥꯔꯧꯒ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯝꯊꯈ꯭ꯔꯦ ꯑꯕꯤꯖꯤꯠꯁꯨ ꯃꯥꯒꯤ ꯁꯤꯠꯇꯨꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯤꯛꯇꯛꯄ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯗꯨꯗ ꯇꯨꯡꯗ ꯐꯝꯂꯤꯕ ꯈꯨꯁꯤꯕꯨ ꯎꯅꯕ ꯃꯑꯣꯡꯗ ꯁꯦꯝꯂꯤ ꯈꯨꯁꯤꯁꯨ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯃꯥꯂꯌꯥꯅ ꯈꯨꯁꯤꯌꯥ ꯅꯪꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏꯗꯤ ꯍꯣꯇꯦꯜ ꯔꯣꯌꯦꯜ ꯒꯥꯔꯗꯦꯟꯗ ꯂꯩꯌꯦ ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯈꯤꯕꯗꯨ ꯆꯣꯏꯊꯣꯛꯇ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯗꯨꯗ ꯂꯩꯌꯦ ꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯌꯦ ꯑꯗꯨꯗ ꯉꯔꯥꯡ ꯂꯥꯛꯄ꯭ꯔꯣ ꯑꯩꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯔꯦ ꯁꯨꯝ ꯃꯥꯡꯖꯧꯅꯅ ꯂꯥꯛꯄꯅꯤ ꯃꯐꯝꯁꯨ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯝ ꯍꯜꯂꯅꯤ ꯅꯪꯁꯨ ꯍꯌꯦꯡ ꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯟꯗꯣꯏꯅꯤ ꯑꯩꯗꯤ ꯃꯐꯝ ꯈꯔ ꯀꯣꯏꯔꯨꯔꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯁꯤꯡꯕꯗ ꯅꯣꯛꯐꯦꯠ ꯇꯧꯒꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯍꯟꯕ ꯌꯥꯔꯦ ꯈꯜꯂꯤ ꯑꯗꯣ ꯅꯣꯏꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯊꯈꯣꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯄꯥꯡꯅ ꯆꯠꯊꯣꯛꯄꯁꯨ ꯐꯪꯕ ꯅꯠꯇꯦ ꯆꯠꯂꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯍꯧꯗꯧꯅꯤ ꯍꯥꯏꯌꯣ ꯑꯕꯤꯖꯤꯠꯇ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯊꯈꯤꯁꯦ ꯍꯥꯏꯅ ꯑꯕꯤꯖꯤꯠꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯛꯄꯗ ꯈꯨꯁꯤꯗꯨ ꯃꯥꯡꯂꯣꯝꯗ ꯎꯞꯁꯤꯜꯂꯛꯏ ꯃꯥꯂꯌꯥꯁꯨꯅꯤ ꯑꯕꯤꯖꯤꯠ ꯈꯨꯁꯤꯗ ꯌꯦꯡꯂꯛꯄꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯤꯠ ꯕꯦꯜ ꯑꯗꯨ ꯐꯥꯖꯤꯜꯂꯝꯂꯦ ꯑꯗꯨꯕꯨ ꯃꯥꯂꯌꯥꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯗꯤ ꯐꯝꯂꯤ ꯑꯗꯨꯕꯨ ꯁꯤꯠ ꯕꯦꯜ ꯑꯗꯨꯃꯗꯤ ꯐꯥꯔꯝꯗ꯭ꯔꯤ ꯃꯥꯂꯌꯥ ꯅꯠꯇꯦ ꯁꯤꯠ ꯕꯦꯜꯇꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯁꯤꯠ ꯕꯦꯜ ꯑꯗꯨ ꯐꯥꯕꯤꯔꯛꯏ ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯤ ꯃꯥꯂꯌꯥꯅ ꯇꯥꯃꯣꯒꯤ ꯁꯣꯜ ꯃꯅꯝꯁꯦ ꯍꯥꯟꯅ ꯏꯇꯠ ꯇꯠꯇꯅ ꯅꯝꯕ ꯃꯅꯝ ꯑꯃ ꯑꯩꯅ ꯇꯣꯏꯅ ꯆꯥꯏꯕ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯗꯨꯅꯤ ꯅꯠꯇꯦ ꯇꯥꯃꯣꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯅꯠꯇꯦ ꯈꯨꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯑꯕꯤꯖꯤꯠꯇ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯃꯥꯅ ꯉꯔꯥꯡ ꯄꯤꯔꯝꯕ ꯁꯣꯜ ꯑꯗꯨ ꯑꯕꯤꯖꯤꯠꯅ ꯏꯟꯗꯨꯅ ꯂꯥꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯥ ꯅꯥꯆꯪꯅ ꯌꯦꯡꯂꯨꯗꯕꯅꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯐꯥꯎꯖꯈꯤ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯥꯂꯌꯥ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯕꯤꯖꯤꯠꯀꯤ ꯄꯥꯝꯕꯣꯝꯗ ꯇꯞꯅ ꯉꯥꯊꯔꯛꯏ ꯈꯨꯁꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯃꯥꯏꯊꯣꯡꯗꯒꯤ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯄꯤꯔꯥꯡ ꯏꯔꯤꯛ ꯈꯔꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯂꯤ ꯑꯕꯤꯖꯤꯠꯁꯨ ꯎꯔꯤ ꯃꯗꯨ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯄꯜ ꯑꯣꯏꯔꯨꯕꯁꯨ ꯉꯝꯗ ꯆꯥꯛꯅ ꯈꯨꯁꯤꯗ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯇꯨ ꯐꯨꯜꯗ ꯊꯧꯒꯠꯂꯛꯏ ꯈꯨꯁꯤ ꯉꯔꯥꯡꯇ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯕꯤꯖꯤꯠꯄꯨ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯆꯔꯤ ꯈꯨꯁꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯂꯌꯥ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠꯁꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯕ ꯑꯃꯨꯛꯁꯨ ꯊꯥꯖꯕꯗꯨ ꯃꯤꯀꯨꯞ ꯐꯥꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯅ ꯃꯤ ꯑꯗꯣ ꯀꯔꯤ ꯇꯧꯅꯤ ꯑꯕꯤꯖꯤꯠ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯆꯣꯡꯁꯤꯟꯗꯨꯅ ꯑꯥꯔꯊ ꯍꯜꯂꯨꯕꯁꯨ ꯌꯥꯗꯕ ꯑꯣꯏꯕꯅ ꯈꯨꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯃꯥꯂꯌꯥꯁꯨ ꯑꯕꯤꯖꯤꯠꯀꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯇꯨꯡꯗꯤ ꯑꯣꯟꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯑꯄꯪꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤꯡꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯄꯣꯠꯇꯨꯗ ꯃꯥꯅ ꯊꯥꯖꯔꯨꯔꯤꯕꯗꯨꯁꯨ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯊꯥꯖꯕ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯝꯂꯤꯕ ꯃꯤꯗꯨꯒꯤꯗꯤ ꯊꯣꯏꯅ ꯗꯣꯁ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯥꯖꯔꯨꯕ ꯃꯤꯁꯛ ꯑꯗꯨꯅꯤ
ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯥꯖꯕ ꯊꯝꯕꯁꯤ ꯌꯥꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯥꯖꯕ ꯊꯝꯕꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯗꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯁꯛꯇ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯌꯦꯅꯤꯡ ꯊꯥꯗꯒꯤ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯔꯛꯄꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯩꯅꯝ ꯂꯩꯅꯝꯅ ꯊꯜꯂꯝꯕ ꯑꯁꯪꯕ ꯎꯅꯥꯅ ꯀꯨꯞꯂꯝꯕꯗꯣ ꯍꯩꯅꯝ ꯂꯩꯅꯝ ꯑꯃꯠꯇ ꯌꯥꯎꯗ ꯑꯀꯪꯕ ꯎꯅꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯑꯕꯤꯖꯤꯠꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯐꯤꯕꯝ ꯃꯇꯝ ꯍꯥꯏꯕꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕꯗ ꯇꯥꯟꯖꯥꯅ ꯌꯥꯗꯗꯨꯅ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗ ꯊꯥꯖꯕ ꯃꯥꯡꯈꯤꯕ ꯑꯣꯏꯅ ꯊꯣꯛꯂꯕꯗꯤ ꯃꯗꯨꯁꯨ ꯅꯪꯒꯤ ꯅꯔꯥꯜ ꯑꯣꯏꯍꯧꯅꯤ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯃꯥꯂꯌꯥ ꯊꯥꯖꯔꯨꯕꯅ ꯇꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯍꯣꯇꯦꯜ ꯑꯗꯨ ꯌꯧꯔꯤ ꯈꯨꯁꯤꯗꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯗꯨꯃꯛ ꯀꯨꯝꯊꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯕꯤꯖꯤꯠꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤꯕꯗꯨ ꯃꯥꯂꯌꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯕꯤꯖꯤꯠꯅ ꯃꯥꯂꯌꯥ ꯑꯩ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯅꯪ ꯆꯪꯉꯝꯃꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯦ ꯀꯩꯅꯣ ꯑꯩ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯧꯔꯛꯀꯅꯤ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯏꯕꯥꯅꯤ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯌꯥꯕꯨ ꯔꯨꯝꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯥꯂꯌꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯕꯤꯖꯤꯠ ꯈꯨꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯈꯨꯁꯤꯁꯨ ꯄꯥꯏꯕꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯛꯊꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯃꯛ ꯈꯤꯡꯍꯟꯗꯨꯅ ꯊꯝꯃꯤ ꯑꯕꯤꯖꯤꯠ ꯑꯐꯕꯇ ꯈꯟꯊꯍꯧꯗꯅ ꯔꯤꯁꯦꯞꯁꯟꯗꯒꯤ ꯈꯨꯁꯤꯒꯤ ꯔꯨꯝ ꯍꯪꯂꯗꯨꯅ ꯃꯥ ꯀꯥꯔꯛꯂꯤ ꯈꯨꯁꯤꯒꯤ ꯀꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯣꯡꯗꯣ ꯊꯤꯜꯂꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯡꯗꯣ ꯑꯗꯨꯃꯛ ꯍꯥꯡꯂꯛꯂꯤ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯂꯛꯄꯒ ꯑꯕꯤꯖꯤꯠ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯈꯨꯁꯤꯁꯨ ꯇꯍꯥ ꯇꯍꯥ ꯀꯥꯗ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯆꯪꯂꯛꯏ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯐꯣꯟ ꯇꯧꯕ ꯄꯥꯏꯗꯕꯩ ꯃꯔꯝ ꯑꯕꯤꯖꯤꯠ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯔꯒ ꯂꯩꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯥꯟꯅ ꯂꯧꯕ ꯈꯟꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤꯗ ꯇꯥꯏ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯕꯛꯇ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯇꯥꯏꯅꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯁꯦꯝꯕꯅꯤ ꯁꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯅꯪꯅ ꯁꯦꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛꯇꯗ ꯋꯥꯍꯪꯗꯣ ꯍꯪꯂꯛꯀꯅꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯌꯥꯕ ꯄꯤꯈꯤꯕ꯭ꯔꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕꯅꯤ ꯈꯨꯁꯤ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯁꯤ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯌꯥꯍꯟꯕ ꯇꯥꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯕꯁꯨ ꯌꯥꯗꯕ ꯌꯥꯅꯤꯡꯗꯕꯁꯨ ꯌꯥꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯤꯡꯕ ꯇꯥꯕꯅꯤ ꯅꯪꯅ ꯏꯐꯝꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯔꯤꯕ ꯃꯤꯀꯨꯞ ꯀꯌꯥꯁꯦ ꯊꯦꯡꯅꯔꯝꯂꯣꯏꯗꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯁꯤ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯕꯤꯖꯤꯠ ꯈꯨꯁꯤꯒꯤ ꯈꯨꯖꯦꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯁꯤꯃꯗꯤ ꯃꯤꯒꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯥꯏꯕꯤꯔꯛꯂꯤꯕ ꯈꯨꯠꯁꯥꯗꯨꯃꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯋꯥꯍꯩ ꯑꯗꯨꯗ ꯑꯕꯤꯖꯤꯠ ꯄꯥꯏꯔꯝꯕ ꯈꯨꯠꯁꯥ ꯑꯗꯨ ꯊꯥꯗꯣꯛꯁꯤ ꯀꯗꯥꯏ ꯊꯥꯗꯣꯛꯂꯣꯏꯁꯤ ꯀꯔꯝ ꯇꯧꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ